Manipur News.channel Makidigi Miang from the Marui Pausing Pijuri. Armada, Chennai the Miamna Sakang Retails Konjangum Tori and the Sirgalamle Highway Makataba, Akupamarol, Mayampunanga Minasi, Adar Amasum voter ID Makatana citizenship document Oiroi Smart Citizenship Card Chanargani. Leva Osida Hudik Chanariba Adar Card voter ID Amasum. Ration card asileba asigi citizenship ama oye habigi proof pibida matik chadaba ama oibena government gi makedi anoba khongthang ama oina athu matamda smart citizenship card launch chanaragani hai leba asida Aadhaar card voter ID amasung ration card na singba hudokrabasu tongan ba government gi database kaya ama huran amasung fake identity card ama sabagi thodang kaya thenaba asina documents sing asina kadai phawba citizenship amani habigi Prupi bangam labage have so wahang ama oire maramasina data huran ba amadi fact document kya sabagi technical problem sing ase laksana ba amasung India citizenship gi oiba secure eba identity system ama thamnabi damakta central government gi makedege ano bukongthang ama oina smart citizen card ase chana hanabagi khongthang ase lokolakhibani APSC Nalowa Assamgi ADO gi exam gi question da Manipur gi irang asigi horofam ATM chu ate Maitai Lipun yausalakpa penadre state asidi yumthanariba Myanmar amasung Bangladesh tagi ain kaina mitop sing chasalakpa thingba chinggi lamda park sana popi pambi thariba sing yantatuna manganba honaba amasung reserve forest ain kaina khundariba sing tawthonana honaba mai lerena horokiba irang asibu Assam Public Service Commission na low exam gi Agriculture Department Officer Lonabagi exam gi question da irang asigi horofongba mari lerena hangba question da khulai paiba aramba tengol amasung Maitai Lipungi wafam yaksulakpada makai kayadagi penadaba pogdonarli Assam Public Service Commissioner law exam Assam Development Officer 2025 Lonabagi tha asigi tarada pangtokiba exam adugi General Study Paper 1 gi question number 95 da Manipur tholiba kangluki irang asigi horofongba mari lerena Kananaba option home piriba adugi iroi loibada irang ase kulai paiba aramba tengol amasung Maitai Lipuna thon bani haba marau siba wafam yauri Kangloki irang mayok naribi state asida tangta da phim ama leiringai cherak asida sigumba Maitai singbu lan uhanaba yaw mong da Assam Public Service Commission loba ADO gi exam da yaksalakiba ase rajniti gi khudong sabalong naba atamnana chatharibra habi wahang ama oirakle yamna sensitive oiba state ki issue ama bu leba asida natana malem gi miyam da lana uhanaba yaba mong da asiba mong ama chatharakwa habisi yamna maram chade Kangloki irang ase Maitai amasung kuki jogi kangu yawi habagi matakta irang ase high court ki order amana maram oiraga horokibani habi wafum kaya pungtor lebasing ase line lofum thokti maram aduna hiram asigi daita leiba Assam Public Commission gi makedagi sensitive oiba mari makom sanadaba question adubu chana handanaba amadi Assam Sarkar gi makedagi su hiram asigi matangda akanba miyeng changduna mathau taba thabusing pakananaba social media gi khutangda makekayadagi pendaba wafum kaya pungtorli Assam gi Chief Minister gi makedagi su hiram asigi matangda lebak yam khangna sendokadabani natrabadi illegal immigrants na satharli betek asibu defense tonanaba Honariba Maitai singbu leba asi miyam amasung malengi miyam na lan lokibi yai haina photon arwi TNLA na kudum chanduna leba Mogoki gem mining industry area in the military junta na air strike chathakre miyai kontragi mayada hatkre hokiba jai solution kuma thoigi February dagi military junta na leba adu ku toduna Passion kraba matung ikan kanadana ing solution kunmari July thadagi hauna military junta gi mathakta lan horiba tang National Liberation Army na khudum chanduna operate toduna takiba South East Asia country gi manung da khwaidagi hena mamul tangba Lucky Stone Gem gi mining industry na leriba Mogok Township ki Suguwagi jaga sing hokiba chagol sename ki midang pung 9 makhairom taw matamda military junta na akanba air strike chathadana miyai kontragi mathakta hatkre asiba missing gi masing hankalakpa yari hariba aming leirba khwaidagi hena sendong yamna phangliba gem mining industry na leiriba jaga si Myanmar gi khwaidagi chawba anisuba city oiriba Mandalay gi awang polom da kilometer 3.5 rom chatlaga le mafam amani military junta na chathagiba attack adugi matangda rebel group ama oiriba tang National Liberation Army gi makedagi phungtokibada air strike aduna napi miron bi yauna mi matoi sikhi siribasing adu ayambana napi ngaktani asiba missing gi masing hankalakpa yari thodo da mioi kya amaso aswa panangki air strike aduna
Buddhist ꯂꯥꯏꯅꯤꯡꯕꯁꯤꯡꯒꯤ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯌꯨꯝ ꯀꯌꯥ ꯑꯃ ꯑꯃꯥꯡ ꯇꯥꯊꯣꯛꯈꯤ꯫ ꯃꯣꯒꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯞꯄꯔ ꯃꯟꯗꯂꯦ ꯔꯤꯖꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯇꯥꯡꯕ ꯂꯛꯀꯤ ꯁ꯭ꯇꯣꯟ ꯑꯃ ꯑꯣꯏꯔꯤꯕ ꯔꯨꯕꯤ ꯃꯥꯏꯅꯤꯡ ꯇꯧꯐꯝ ꯁꯦꯟꯇꯔ ꯑꯃꯅꯤ꯫ ꯏꯌꯥꯔ ꯏꯁꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯣꯒꯣꯛꯀꯤ ꯁꯨꯒꯋꯥꯛꯇ ꯂꯩꯕ ꯕꯨddhist ꯃꯣꯅꯥꯁꯇ꯭ꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯥꯔꯒꯦꯠ ꯇꯧꯈꯤ꯫ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯤ 13 ꯌꯥꯎꯔꯦ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯌꯨꯝꯒꯤ ꯃꯁꯤꯡ 15 ꯔꯣꯝꯅꯤ꯫ ꯑꯁꯣꯛꯄ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯀꯤꯕꯅ ꯆꯞ ꯆꯥꯅ ꯀꯃꯦꯟ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯃꯦꯟ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯔꯤꯕꯦꯜꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯅꯤ꯫ ꯔꯤꯕꯦꯜꯁꯤꯡ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯈꯛꯇꯗ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗ ꯔꯤꯕꯦꯜꯁꯤꯡꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯝꯕ ꯃꯐꯝ ꯀꯌꯥ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯦꯞꯇꯅ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯂꯧꯃꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯃꯤꯇꯣꯞꯁꯤꯡꯅ ꯃꯄꯨ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯝ ꯌꯣꯟꯕ ꯑꯃꯁꯨꯡ ꯂꯝ ꯊꯨꯝ ꯁꯟꯇꯣꯛꯄ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯁꯥꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯇꯣꯞ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯈꯨꯟꯗꯥ ꯂꯩꯇꯥꯁꯜꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯃꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯃꯤꯇꯣꯞꯅ ꯃꯄꯨ ꯑꯣꯏꯔꯒꯅꯤ꯫ ꯁꯛꯈꯪꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯁꯥꯝꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒꯤ ꯊ꯭ꯔꯦꯠ ꯑꯃ ꯄꯤꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯥꯝꯒꯤ ꯑꯍꯥꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯈꯤꯕ ꯂꯣꯛꯄ꯭ꯔꯤꯌꯥ ꯒꯣꯄꯤꯅꯥꯊ ꯕꯣꯔꯗꯣꯂꯣꯏꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡ ꯊꯤꯡꯅꯅꯕ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯇꯣꯞꯇ ꯂꯝ ꯌꯣꯟꯗꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯗꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 85ꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯐꯣꯔꯁ ꯑꯃ ꯁꯦꯝꯒꯠꯈ꯭ꯔꯦ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯅꯨꯄꯤꯃꯆꯥ ꯀꯌꯥꯕꯨ ꯂꯧꯅ ꯂꯩꯅꯗꯨꯅ ꯙꯔꯃ ꯑꯣꯟꯊꯣꯛꯄ ꯌꯥꯎꯅ ꯂꯚ ꯖꯤꯍꯥꯗꯅꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯁꯇ꯭ꯔꯦꯡ ꯄꯥꯏꯁꯤꯟꯅꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯁꯥꯃꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯃꯁꯨꯡ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯇꯥꯔꯕꯗꯤ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯑꯁꯥꯝꯒꯤ ꯃꯤꯅꯤꯁꯇꯔꯒꯤ ꯆꯥꯗ 30ꯗꯤ ꯃꯤꯇꯣꯞꯅ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯑꯁꯥꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯨ ꯇꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯁꯥꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯁꯦꯜ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯃꯨꯜꯂꯝꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯑꯁꯥꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯈꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯁꯦꯜ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯨꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯨꯖꯥꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯥꯔꯤꯕ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯃꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫